Chaliva December Thasiki Taratarutaki Contramato Fauba, Levagasi Mofum Pumada Pangtong Riba, Swachhta Pakhwada, campaign ki thouram Krisi Vigyan Kendra, KVK Thobal Nasu Mai Pakna Masung Mapung Phana pangthokkhi haina, KVK Thobal ki senior scientist and head Dr. KH Premlata Devi na Fongdorotli. Ngasi nungtil KVK Thobal ki training holder staff kaya saruyadana pangthokpa pawgi mifam amada senior scientist and head IC Dr. KH Premlata Devi na hai Numitara Tarukni Chopna Satharakiba Swachhta Pakhwada campaign asida KVK Thobal na Taru Tanana Amasung Akoibagi Fibam Phanaba KVK Thobal gi Makhada Leiriba farmer single loinana activities kaya pangthokkhi campaign asigi manung chana KVK Thobal na campus ki akoibada mass cleanliness drive chathaba Taru Tanana Thamgani haina punna wasak loba plastic free zone ohenabagidama cleanliness drive chathaba campus ki akoibada khaknatana tongan ba mafamda Chatuna tree plantation toba National Farmers Day pangthoktuna thoidok hendok laba farmer singbu kudol pituna pungning thogatpa tourist ki mafam kaya da chatuna lunan bagi thauram pangthokpana chingba activities kaya pangthokhi makhatana su KVK ga chatminariba farmers singna lunan bagi thauram asida adumak leptana chathaduna akoi bagi fibam ngaktuna thamnaba amasung taru tanana leina bohna si haina appeal torokli campus ki akoi bade leibasibu lunana thamba Plastic tagi free zone ohenba loina na upambi sing tonga ba mafam sing da chatlaga thaba mati campus ki akhobada upambi hena thaduna aphaba environment ama ohenbagi panam thamduna koina lagni loina na kisan divas haidana National Farmers Day haidana su maroi ba innovative farmers ani busu kana felicitation tawki